ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯔꯪ ꯉꯪꯅꯗꯨꯅ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯅ ꯑꯃ ꯍꯥꯏ, ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯑꯃ ꯈꯨꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯋꯣ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯅ, ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕ ꯋꯥ ꯈꯔ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤꯅꯤ ꯃꯆꯥꯗꯨꯅ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯆꯤꯟ ꯈꯨꯝꯂꯤꯕꯗꯣ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯥ ꯊꯥꯕꯂꯩꯗꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯩꯔꯤꯛ ꯑꯗꯨꯕꯨ ꯌꯦꯡꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯋꯥꯅ ꯅꯄꯥ ꯌꯥꯎꯗꯅ ꯅꯪꯕꯨ ꯁꯦꯝꯂꯤꯕꯁꯤ ꯎꯗꯕ꯭ꯔꯣ? ꯍꯥ? ꯑꯩꯅ ꯀꯌꯥꯃꯨꯛ ꯋꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯦ? ꯑꯗꯨꯅ ꯇꯧꯒꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯅꯪꯅ ꯈꯔ ꯇꯥꯎꯋꯣ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ. ꯅꯪꯅ ꯋꯥꯕ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯗ ꯃꯃꯥ ꯑꯗꯨꯅ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕ ꯑꯣꯏꯗꯨꯅ ꯃꯤꯄꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯤꯕꯗꯨꯕꯣ? ꯑꯩꯒ ꯈꯪꯅꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯅꯨꯄꯥꯁꯤꯒ ꯊꯨꯡꯅꯔꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯗ ꯀꯣꯛ ꯊꯥꯗꯗꯧ ꯁꯔꯨꯛꯅꯦ ꯏꯕꯦꯝꯃ ꯅꯊꯧ ꯇꯧꯋꯣ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯥꯕꯂꯩꯗꯨ ꯃꯆꯥꯗꯨꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯆꯝꯅ ꯅꯣꯛꯄ ꯑꯃ ꯅꯠꯇꯦ, ꯀꯔꯦꯝꯅꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯁꯦ, ꯑꯉꯥꯡ ꯑꯄꯪꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯊꯥꯖꯗꯣꯏꯕ? ꯍꯥ? ꯅꯪꯁꯤ ꯏꯕꯦꯝꯃ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ. ꯏꯆꯥꯅꯤꯀꯣ ꯅꯪꯁꯤ. ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯉꯤ, ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ. ꯑꯗꯨꯅ ꯇꯧꯅꯨꯀꯣ, ꯇꯧꯅꯨ. ꯅꯨꯄꯥꯗꯨꯒ ꯅꯪ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯇꯧ. ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅꯦ ꯏꯕꯦꯝꯃ ꯇꯨꯈ꯭ꯔꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯂꯩꯔꯤꯛ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯊꯥꯕꯂꯩ ꯑꯗꯨ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯝꯃꯣ ꯅꯆꯤꯜ ꯑꯗꯣ, ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯣ? ꯍꯥ? ꯅꯪꯅ ꯑꯩꯅ ꯉꯥꯡꯕꯗ ꯈꯨꯝꯗ꯭ꯔꯤꯕꯗꯣ? ꯑꯩ ꯈꯪꯉꯤ ꯅꯪꯒꯤꯗꯣ ꯅꯨꯄꯥ ꯑꯗꯨ ꯂꯩꯅꯕ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕ ꯅꯪꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯨꯍꯣꯡꯂꯦ. ꯑꯩꯗꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯇꯅ ꯀꯧꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯇꯧꯔꯣꯏ, ꯈꯪꯉꯦꯗꯅ? ꯑꯁꯦꯡꯕ ꯋꯥꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯃꯥꯒꯤ ꯋꯥ ꯊꯣꯏꯅ ꯇꯥꯁꯤꯟꯕ ꯑꯃ ꯇꯧꯗ꯭ꯔꯤ꯫ ꯉꯁꯤ ꯃꯃꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯔ ꯏꯟꯁꯤꯜꯂꯛꯄꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯈꯔ ꯄꯪꯕ, ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯃꯥ, ꯅꯪ ꯀꯩꯊꯦꯜ ꯐꯝꯕ ꯆꯠꯇꯧ ꯑꯣꯏꯔꯒꯗꯤ ꯆꯠꯂꯨ. ꯑꯩ ꯏꯪꯅ ꯆꯤꯛꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯉꯥꯛꯇ ꯇꯧꯍꯧꯒꯦ. ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯊꯣꯡꯒꯦꯕ. ꯆꯠꯂꯨ, ꯑꯗꯨꯅ ꯐꯒꯗꯧ ꯃꯥꯜꯂꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯕꯦꯝꯃ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯍꯧꯔꯣ. ꯏꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯂꯥꯛꯂꯒꯦ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗꯨ ꯇꯜꯂꯕ ꯃꯥꯜꯂꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯂꯩꯔꯤꯛ ꯃꯍꯥꯛꯀ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯤꯕ ꯋꯥꯡꯂꯦꯝꯕ ꯃꯍꯥꯛꯄꯨ ꯃꯃꯥ ꯑꯗꯨꯅ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯩꯔꯤꯛ ꯑꯗꯨ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯔꯤꯈꯩ ꯈꯔ ꯂꯥꯎꯅ ꯁꯛꯅꯕꯒꯤ ꯋꯥꯅꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯏꯁꯤꯛ ꯍꯦꯛ ꯆꯤꯛꯂꯤ ꯇꯁꯦꯡꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯃꯥꯕꯨ ꯃꯄꯥ ꯌꯥꯎꯗꯅ ꯅꯤꯡꯊꯤꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯏ꯫ ꯑꯗꯨꯅ ꯂꯩꯔꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯌꯥꯝꯅ ꯈꯪꯕ, ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯎꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯏ ꯑꯗꯨ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯂꯩꯔꯤꯛ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯨꯕꯨ ꯎꯔꯒ ꯂꯤꯛꯂꯥꯏ ꯑꯗꯨ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯐꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯗꯨꯝ ꯏꯀꯥꯏꯔꯦ ꯇꯁꯦꯡꯅ. ꯅꯅꯥꯛꯇ ꯂꯥꯛꯇꯧꯕꯒ ꯑꯩꯅꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯒ ꯍꯟꯕꯨ ꯍꯜꯂꯁꯤꯔ ꯈꯪꯗꯦ. ꯌꯥꯔꯤꯕ ꯏꯕꯦꯝꯃ ꯀꯣꯛ ꯍꯥꯏꯔꯣ. ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅ ꯂꯩꯌꯦ. ꯏꯀꯥꯏꯊꯤꯕꯤ ꯁꯥꯗꯅ ꯂꯩꯔꯅꯨ ꯀꯩꯗꯧꯒꯦ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ꯫ ꯂꯤꯛꯂꯥꯏ ꯅꯣꯛꯇꯨꯅ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ. ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯅꯪꯁꯦ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯇꯩ ꯅꯠꯇꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯕ. ꯑꯩ ꯏꯇꯣꯝ ꯆꯠꯄ ꯇꯜꯂꯤ. ꯑꯩꯅ ꯍꯦꯛ ꯀꯩꯒꯨꯝꯕ ꯑꯃ ꯆꯠꯂꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ
ꯑꯩꯕꯨ ꯇꯥꯅ ꯇꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯅꯦꯅ ꯑꯩ ꯈꯔ ꯈꯨꯝꯒꯦꯕ꯫ ꯂꯩꯔꯤꯛ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯃꯇꯥꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯤꯛꯂꯥꯏ ꯑꯗꯨ ꯂꯩꯔꯤꯛꯅ ꯅꯣꯛꯄꯗꯨꯕꯨ ꯎꯔꯒ ꯑꯁ ꯅꯣꯛꯀꯅꯨꯕ ꯀꯩꯒꯤ ꯅꯣꯛꯏꯅꯣ? ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯒꯤ ꯑꯁꯤꯟꯕ ꯀꯌꯥꯗꯣ ꯑꯃꯨꯛꯇ ꯀꯥꯏꯊꯣꯛꯑꯣꯕ꯫ ꯍꯣꯏꯃꯤ ꯏꯇꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯀꯩꯒꯤ ꯌꯥꯔꯣꯏ? ꯌꯥꯗꯕ ꯋꯥ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ ꯑꯗꯨꯒꯨꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯂꯤꯛꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯑꯗꯨꯁꯨ ꯃꯇꯥꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯧꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯩ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯇꯁꯦꯡꯅ꯫ ꯍꯥꯏꯅ ꯑꯌꯨꯛ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯗꯨꯁꯨ ꯌꯨ ꯉꯥꯎꯔꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ ꯂꯥꯛꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯤ ꯃꯃꯥꯏꯕꯦꯝꯃ ꯊꯥꯒꯣꯏ ꯑꯗꯨ ꯃꯆꯥꯅ ꯍꯥꯏꯔꯪ ꯂꯥꯛꯄꯗꯨꯕꯨ ꯎꯔꯒ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ? ꯐꯅ ꯋꯥꯈꯜ ꯂꯩꯕ ꯏꯆꯥꯅꯦꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯆꯥꯎꯔꯒ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯕꯨ ꯂꯩꯕ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯋꯥꯈꯜ ꯑꯁꯤ ꯈꯔ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤꯔ ꯈꯪꯗꯦꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯍꯧꯕ ꯃꯆꯥ ꯑꯗꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯆꯤꯝꯕꯥꯜ ꯂꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯅꯪꯁꯤ ꯌꯥꯝꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯗꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ? ꯊꯕꯛ ꯁꯨꯕ ꯆꯠꯂꯨ ꯍꯥꯏꯔꯒ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯕꯣ? ꯍꯥ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯋꯥꯅ ꯁꯨꯕ ꯆꯠꯂꯤꯕꯗꯨ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯅꯪꯕꯨ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯥ? ꯅꯪꯅꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯃꯥꯒꯤ ꯋꯥ ꯃꯉꯣꯟꯗ ꯆꯪꯕ ꯅꯠꯇꯦ꯫ ꯊꯧꯁꯥꯗꯅ ꯃꯔꯣꯜ ꯑꯗꯨ ꯐꯩꯔꯤ ꯇꯧꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯋꯥꯡꯂꯦꯝꯕꯗꯨ ꯃꯃꯥꯗꯨꯗ ꯎꯏꯔꯨꯝ ꯌꯦꯡꯅ꯫ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯪ ꯀꯩꯒꯤꯅꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨ? ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ? ꯅꯪꯕꯨ ꯀꯩꯒꯤꯅꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯔꯤꯕꯗꯨ? ꯃꯤꯅ ꯇꯥꯔꯒ ꯅꯆꯥ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏ? ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯒꯅꯨꯕ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏꯁꯤ ꯀꯌꯥꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯣ ꯃꯁꯤꯕꯨ? ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯅꯤ ꯑꯩꯗꯤ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ? ꯃꯤꯅ ꯄꯣꯡꯅ ꯎꯔꯒꯅꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯣ꯫ ꯑꯗꯨꯒ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯊꯅꯝꯂꯤꯕ ꯆꯥꯛ ꯏꯁꯤꯡ ꯑꯁꯦ ꯈꯔ ꯆꯥꯊꯣꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯄꯣꯊꯥꯔꯣ꯫ ꯏꯆꯥ ꯁꯣꯏꯗꯅ ꯋꯥꯔꯝꯂꯅꯤꯅ ꯈꯜꯂꯤ꯫ ꯃꯃꯥ ꯑꯗꯨꯅ ꯁꯝꯕꯤꯗꯨꯅ ꯋꯥꯡꯂꯦꯝꯕꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯩ꯫ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯊꯤ ꯆꯩꯔꯕꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯃꯆꯥꯗ ꯌꯦꯡꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯅꯤꯁꯥ ꯆꯥꯕꯗꯨ ꯈꯔ ꯍꯜꯂꯣ꯫ ꯅꯪꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯤꯡꯂꯤꯕꯁꯤ ꯅꯪꯒꯤ ꯑꯁꯥꯗꯅꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯤ ꯑꯣꯏꯔꯤꯕ ꯅꯪꯅ ꯍꯨꯠꯂꯝꯗꯥꯏ ꯊꯥꯎꯃꯩ ꯑꯣꯏꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯃꯣꯃꯣ ꯅꯣꯛꯀꯅꯤ? ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯎꯀꯣ ꯏꯕꯨꯡꯉꯣ꯫ ꯋꯥꯡꯂꯦꯝꯕꯗꯨ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯒꯨꯝ ꯈꯨꯝꯃꯤ꯫ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯂꯣꯏꯅ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯣꯏꯕ ꯑꯣꯏꯗꯕ ꯋꯥꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯄꯦꯟꯕ ꯑꯃꯗꯤ ꯇꯁꯦꯡꯅ ꯑꯣꯏꯖꯔꯝꯃꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯏꯃꯥꯗ ꯅꯪꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯄꯦꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅꯇꯁꯨ ꯂꯥꯛꯏ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯗꯁꯨ ꯏꯆꯥꯅ ꯅꯃꯥ ꯑꯩꯕꯨ ꯃꯅꯤꯡ ꯑꯃꯨꯛꯇ ꯊꯨꯡꯍꯜꯂꯨꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯃꯥꯕꯨ ꯁꯥꯡꯅ ꯁꯤꯡꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯃꯛ ꯈꯪꯕꯅ ꯋꯥꯡꯂꯦꯝꯕ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯑꯊꯣꯠꯄ ꯋꯥꯍꯩꯅ꯫ ꯅꯆꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯏꯃꯥꯒꯤ ꯄꯥꯝꯗꯕ ꯅꯆꯥ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ? ꯅꯣꯡꯃꯗꯤ ꯅꯆꯥ ꯑꯩꯅ ꯏꯃꯥꯒꯤ ꯅꯅꯤꯡ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ꯫ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯛ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯂꯤ꯫ ꯃꯇꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯏ ꯑꯁꯤꯅ ꯈꯔ ꯂꯥꯞꯅ
ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯎꯔꯒ ꯇꯨꯃꯤꯟꯅ ꯃꯇꯥꯗꯨꯕꯨ ꯉꯥꯏꯔꯤꯕ ꯂꯩꯔꯤꯛ ꯑꯗꯨꯁꯨ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯜꯂꯤ ꯃꯥꯏꯊꯣꯡꯗꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯊꯕꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯁꯨꯃꯥꯏꯅ ꯎꯅꯕꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯃꯥꯒ ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯇꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ ꯏꯇꯥ ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯕꯗꯤ ꯅꯪꯒ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕꯗꯤ ꯅꯣꯡꯃꯇ ꯄꯨꯗꯦ ꯅꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯄꯨꯕꯤꯌꯨꯗꯅ ꯏꯇꯥ ꯅꯣꯛꯃꯤ ꯇꯧꯅ ꯋꯥꯗꯨꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ ꯂꯩꯔꯤꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯇꯥ ꯑꯩꯈꯣꯏꯅꯤ ꯎꯅꯕꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯠ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯎꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯐꯪꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯆꯤꯟꯕꯒ ꯑꯩꯅ ꯈꯔ ꯆꯤꯟꯕꯒ ꯈꯪꯗꯦꯗ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯕ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯐꯩꯅꯦ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯆꯪꯗꯅ ꯀꯟꯅ ꯍꯣꯠꯅꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯎꯅꯁꯤꯅ ꯄꯥꯎ ꯁꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯅ ꯂꯩꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅꯁꯨ ꯈꯝꯕꯜ ꯆꯥꯎ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯅꯤꯡꯉꯦꯅ ꯈꯪꯗꯦ ꯂꯩꯔꯦ ꯅꯣꯏꯒꯤꯗꯨꯅ ꯌꯥꯝ ꯐꯩꯀꯣ ꯅꯣꯛꯃꯤꯟꯅꯩ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯑꯗꯣ ꯑꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯃꯥꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯧꯔꯛꯈꯤꯒꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯪꯁꯤꯀꯣ ꯍꯣꯏ ꯍꯥꯏꯅ ꯄꯨꯟꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯃꯆꯥꯗꯣꯝꯗ ꯂꯥꯛꯂꯦ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯕ꯭ꯔꯥ ꯅꯪꯕꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯍꯣꯏ ꯂꯣꯏꯔꯝꯃꯤ ꯂꯤꯛꯂꯥꯏꯒ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯑꯗꯣ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄ ꯍꯣꯔꯦꯟ ꯊꯣꯡꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯊꯥꯕꯜꯂꯩ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯆꯥꯗ ꯄꯤꯅꯕ ꯁꯦꯝ ꯁꯥꯏ ꯃꯆꯤꯜ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯅꯇꯥ ꯏꯕꯦꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯝꯇ ꯊꯤꯌꯨꯕ ꯅꯣꯏꯕꯣ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯑꯣ ꯅꯨꯄꯥ ꯌꯨꯔꯥꯏ ꯁꯨꯕ ꯑꯃꯗ ꯉꯥꯎꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯤꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯃꯥ ꯇꯥꯗꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏ ꯊꯥꯕꯜꯂꯩ ꯑꯗꯨꯒꯤ ꯋꯥꯗ ꯅꯣꯛꯆꯩ ꯂꯤꯛꯂꯥꯏ ꯑꯗꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯕꯗꯨꯗ ꯃꯃꯥꯗ ꯁꯧꯔꯥꯡꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯏ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯔꯥꯏꯗꯩꯅꯣꯏꯅꯦ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯐꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯄꯪꯗꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯌꯥꯝ ꯁꯤꯡꯕꯅꯤ ꯄꯪꯉꯤ ꯀꯥꯏꯅ ꯈꯟꯒꯅꯨꯀꯣ ꯍꯥꯏꯅ ꯏꯟꯁꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯧꯏ ꯂꯩꯔꯤꯛ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯝꯃꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯨ ꯆꯦ ꯂꯩꯔꯦꯛ ꯑꯗꯨꯒꯤ ꯉꯥꯗꯣ ꯇꯥꯋꯥꯡꯂꯦꯝꯕꯅ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯁꯦꯜ ꯐꯪꯉꯤ ꯍꯥꯏ ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕꯅꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯉꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯗ ꯍꯥꯊꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅꯤ ꯅꯨꯡꯁꯤꯕ ꯃꯤꯗꯨꯅꯒ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯣꯝꯇ ꯑꯩꯒꯤ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯐꯠꯇꯦ ꯂꯩꯔꯨꯅꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯂꯩꯒꯦ ꯍꯥꯏꯅ ꯊꯃꯣꯏ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯅꯤ ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯅꯨꯡꯁꯤꯕꯗ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯥꯛꯀꯅꯤ ꯌꯦꯡꯉꯣꯏ ꯏꯃꯧ ꯄꯥꯝꯃꯤ ꯏꯃꯥꯁꯤ ꯇꯁꯦꯡꯅ ꯑꯗꯨꯅꯅꯦ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ ꯍꯧꯅꯅꯕ ꯇꯧꯔꯣ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯨꯏꯅ ꯂꯩꯕꯁꯦ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ ꯏꯕꯨꯡ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯅꯕ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯍꯟꯈ꯭ꯔꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯃꯥꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯑꯗꯨꯅ ꯍꯪꯂꯤꯕ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯝꯃꯤ ꯋꯥꯡꯂꯦꯟꯕꯗꯣ ꯑꯩ ꯃꯉꯣꯟꯗ ꯋꯥꯁꯦ ꯍꯧꯗꯣꯛꯄ ꯍꯧꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯦꯜꯐꯝ ꯑꯃ ꯐꯪꯒꯗꯕ ꯂꯩ ꯑꯁꯤꯅ ꯌꯨꯝꯁꯦ ꯇꯦꯛ ꯁꯦꯝꯕ ꯍꯧꯔꯁꯤ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯁꯤ ꯃꯤꯔꯣꯜ ꯂꯩꯇꯕꯒ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯕ ꯇꯥꯔꯕꯁꯨ ꯆꯠꯄ ꯑꯃ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯄꯨꯅꯤꯡꯂꯕꯅꯤ ꯑꯗꯨꯗ ꯏꯃꯥ ꯂꯨꯔꯤꯕꯁꯦ ꯃꯥꯒꯤꯁꯤ ꯃꯃꯥꯗꯨ ꯅꯠꯇꯅ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ ꯌꯨꯝꯖꯥꯎꯗꯨꯗ ꯃꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕ ꯃꯁꯥꯒꯤ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯄ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯒꯣꯏ ꯃꯆꯥꯗ ꯌꯦꯡꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯗ ꯏꯃꯥ ꯍꯦꯛ ꯂꯩꯔꯨꯔꯒꯦ
ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯇꯩ ꯅꯅꯥꯎ ꯍꯦꯛ ꯂꯩꯔꯣ ꯑꯗꯨꯏꯗꯤ ꯐꯔꯦꯗꯅ ꯃꯃꯥꯒꯤ ꯐꯥꯒꯤ ꯑꯣꯏꯕ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯋꯥꯡꯂꯦꯝꯕꯗꯨ ꯑꯗꯨꯅ ꯃꯔꯨ ꯂꯨꯞꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯥꯅ ꯏꯀꯥꯏꯕꯗꯨꯕꯨ ꯎꯔꯒ ꯊꯒꯣꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯦꯟꯅ ꯃꯈꯥ ꯇꯥꯏ ꯏꯆꯥꯁꯤ ꯏꯀꯥꯏꯕ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗ ꯈꯪꯉꯤ ꯏꯃꯥꯗꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯀꯥꯏꯕ ꯑꯃ ꯈꯪꯂꯕꯗꯤ ꯅꯍꯥꯟꯅ ꯅꯆꯥ ꯐꯥꯎꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯈꯪꯗꯦ ꯏꯃꯥꯗꯤ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯅꯪꯉꯣꯟꯗ ꯌꯨꯝꯁꯤꯗ ꯃꯧ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯋꯥ ꯂꯣꯏꯔꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯈꯨꯝꯂꯛꯏ ꯋꯥꯡꯂꯦꯝꯕꯗꯨꯁꯨ ꯄꯨꯔꯛꯀꯦ ꯍꯥꯏꯔꯤꯗꯅ ꯏꯃꯥꯏꯁꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯍꯦꯛꯇ ꯐꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯑꯝꯇ ꯂꯣꯏꯅꯕ ꯇꯧꯕꯤꯌꯨ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯤ ꯉꯥ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯂꯝꯂꯤꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯔꯥꯎꯅ ꯊꯣꯡꯂꯤꯕ ꯍꯥ ꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯅꯪꯁꯦ ꯅꯨꯄꯥꯒꯤ ꯃꯔꯜ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯒꯅꯨ ꯃꯤꯅ ꯍꯌꯦꯡꯅꯦ ꯅꯊꯛꯇ ꯋꯥ ꯉꯥꯡꯕ ꯄꯥꯝꯒꯅꯨꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯁꯤꯕꯣ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯊꯑꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯉꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯌꯥꯔꯦ ꯆꯥꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯅꯨꯄꯥ ꯅꯍꯥꯟꯗꯒꯤ ꯌꯥꯝꯅ ꯆꯥꯊꯣꯛꯄ ꯑꯃ ꯃꯥꯟꯈꯤꯅꯤ ꯑꯩꯗꯤ ꯅꯨꯄꯥꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯑꯁꯤꯅꯅꯦ ꯑꯩꯅ ꯍꯔꯥꯎꯅ ꯂꯧꯕ ꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯏꯗꯤ ꯅꯨꯄꯥ ꯅꯍꯥꯟꯅ ꯄꯤꯔꯛꯄ ꯄꯣꯠꯆꯩ ꯂꯥꯛ ꯂꯥꯛꯇ ꯍꯦꯛꯇ ꯂꯪꯊꯣꯛꯏꯕꯅꯤ ꯑꯩꯗꯤ ꯏꯖꯠ ꯑꯃꯗꯤ ꯍꯤꯡꯕꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯆꯥꯗ ꯈꯠꯅꯕ ꯍꯧꯕꯗ ꯃꯆꯥꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯉꯤ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯗꯨꯁꯨ ꯆꯥꯅꯤꯡꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯗꯨꯕꯨ ꯎꯔꯒ ꯅꯣꯛꯃꯤ ꯇꯧꯅ ꯃꯃꯥꯗ ꯌꯦꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ ꯅꯌꯥ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯉꯥꯗꯨꯕꯨ ꯀꯝꯗꯧꯒꯦ ꯏꯃꯥ ꯍꯥꯎꯇꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯥꯎꯅ ꯆꯥꯔꯨꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯁꯠ ꯍꯦꯛꯇ ꯈꯨꯝꯕ ꯑꯃꯗꯤ ꯉꯝꯗꯦ ꯆꯥꯛꯇꯣ ꯍꯥꯒꯤꯕꯨꯃ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯆꯥꯅ ꯊꯑꯣꯏꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯕꯦꯝꯃ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯆꯥꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯂꯦ ꯍꯥꯎꯋꯦ ꯍꯥꯏꯗꯅꯅꯦ ꯆꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯆꯠꯂꯨꯔꯒ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯌꯥꯔꯦ ꯅꯆꯥ ꯑꯩꯅ ꯏꯃꯥꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯔꯣꯏ ꯆꯥꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯥꯔꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯉꯥꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯥꯛ ꯑꯗꯨ ꯆꯥꯈꯤ ꯃꯃꯥꯅ ꯏꯟꯁꯤꯜꯂꯛꯄ ꯋꯥꯈꯜ ꯑꯗꯨꯅꯤ ꯊꯃꯣꯏꯅ ꯈꯔ ꯉꯔꯥꯡ ꯅꯍꯥꯟ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅꯤ ꯍꯌꯦꯡꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯗꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤ ꯋꯥꯡꯂꯦꯝꯕꯗꯨ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯑꯉꯥꯡ ꯑꯃꯗ ꯄꯥꯎ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯄꯥꯎ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯊꯃꯣꯏ ꯂꯥꯡꯇꯛꯅꯩ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗ ꯂꯩꯕꯗꯨꯕꯨ ꯃꯃꯥ ꯊꯥꯕꯂꯩ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯁꯦꯜ ꯐꯪꯗꯧꯕꯒ ꯂꯩꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯏꯕꯦꯝꯃ ꯁꯦꯜ ꯐꯪꯗꯧ ꯂꯩꯔꯗꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯆꯥꯁꯤ ꯑꯁ ꯑꯣꯟꯊꯣꯛꯄ ꯏꯃꯥ ꯅꯪꯁꯨꯕ ꯉꯔꯥꯡꯒꯤ ꯏꯟꯁꯥꯡ ꯑꯔꯦꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨ ꯆꯥꯎꯋꯣ ꯅꯆꯥ ꯑꯩ ꯁꯦꯜ ꯐꯪꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯣ ꯑꯩꯅ ꯅꯣꯛꯂꯤꯕꯁꯦ ꯍꯣꯔꯦꯟꯗꯤ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅ ꯑꯩꯕꯨ ꯎꯅꯁꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯊꯥꯕꯂꯩ ꯃꯆꯥꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯃꯆꯥꯗ ꯐꯩꯅ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯏꯃꯨꯡꯗ ꯃꯣꯡ ꯍꯥꯗꯅ ꯆꯪꯈꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯇꯧꯔꯤꯕꯅꯤ ꯃꯆꯥ ꯈꯔ ꯅꯥꯟꯅ ꯆꯠꯀꯦ ꯅꯤꯡꯊꯤꯅ ꯎꯅꯒꯦ ꯍꯥꯏꯕ ꯑꯃ ꯃꯉꯣꯟꯗ ꯂꯩꯇꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯌꯨꯗꯨ ꯊꯛꯇꯨꯅ ꯃꯍꯥꯛ ꯌꯨ ꯉꯥꯎꯔꯤ ꯂꯩꯔꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯅꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯅꯦ ꯃꯅꯝ ꯑꯗꯨꯅꯦ ꯅꯨꯡꯁꯤꯔꯣꯏꯒꯦꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯏ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯋꯥꯡꯂꯦꯝꯕ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯋꯥꯡꯂꯦꯝꯕ ꯈꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯛꯏꯁꯦ ꯑꯩꯗꯤ ꯇꯜꯂꯤꯕꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯋꯥꯡꯂꯦꯝꯕꯗꯨ ꯅꯨꯄꯤ ꯑꯗꯨ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯑꯃ ꯈꯪꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯐꯩꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯔꯣꯜ ꯑꯗꯨ ꯂꯩꯌꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯕ ꯋꯥꯔꯨꯕ ꯑꯃ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯌꯨ ꯊꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯍꯥ ꯀꯩꯒꯤꯅꯣ ꯃꯤ ꯑꯩꯀꯣ ꯁꯥꯎꯅꯤꯡꯉꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯇꯟꯗꯣꯔꯤ ꯍꯌꯦꯡ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯗꯤ
ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯑꯣꯏꯍꯧꯅꯤ ꯋꯥꯔꯛꯇꯕꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯗꯣꯏꯁꯦ ꯄꯥꯝꯖꯗ ꯂꯧꯗꯣꯔꯤꯕ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯗꯅ ꯂꯧꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯣꯏꯖꯅꯤꯡꯗꯦ ꯂꯨꯈ꯭ꯔꯥꯕꯤ ꯀꯥꯏꯗꯣ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯅꯪ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯎꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯋꯥꯡꯂꯦꯝꯕꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯕꯗꯨꯕꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯋꯥꯏ ꯇꯥꯈꯤꯕ ꯑꯣꯏꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯡ ꯍꯥꯗꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ ꯍꯦ ꯌꯨꯊꯛꯄ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯩꯁꯨ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯅ ꯆꯠꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯈꯥꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯁꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯃꯤ ꯂꯩꯔꯤꯛ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯩꯁꯦ ꯊꯕꯛ ꯁꯨꯐꯝ ꯂꯣꯝꯗꯒꯤ ꯍꯜꯂꯛꯄ ꯑꯣꯏꯕꯒꯤꯅꯦꯕ ꯑꯩꯅ ꯋꯥꯅ ꯂꯥꯛꯄꯒꯤ ꯌꯨꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯛꯄꯒꯤ ꯇꯧꯕꯅꯤ ꯑꯩ ꯀꯩꯁꯨ ꯉꯥꯎꯁꯤꯟꯅꯔꯣꯏꯕ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯦ ꯅꯪꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯔꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯂꯩꯔꯤꯛ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯅꯣꯏ ꯏꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯗ ꯊꯝꯁꯦꯅ ꯋꯥ ꯍꯧꯗꯣꯛꯂꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯥꯎꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯕꯁꯨ ꯑꯃꯨꯛ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯤꯛ ꯇꯞꯅ ꯈꯨꯝꯃꯤ ꯑꯣꯏꯒꯤ ꯅꯪ ꯑꯩꯕꯨ ꯍꯌꯦꯡ ꯂꯨꯅ ꯇꯧꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯔꯗꯤ ꯋꯥꯅꯤ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯌꯨ ꯌꯥꯝꯅ ꯊꯛꯏ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯛ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯡꯂꯦꯝꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯑꯗꯨꯒ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯑꯁ ꯏꯃꯥꯗꯨꯁꯨ ꯑꯗꯨꯐꯥꯎꯗꯤ ꯈꯔ ꯍꯦꯟꯕꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒ ꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯄ ꯌꯦꯡꯉꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯉꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯈꯜ ꯇꯥꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯒꯦ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛ ꯇꯧꯅ ꯑꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯆꯦꯜꯂꯗꯧꯅꯤ ꯍꯣꯏ ꯇꯥꯏꯌꯦ ꯑꯩꯁꯨ ꯆꯦꯟꯅꯕ ꯇꯧꯔꯁꯦ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯍꯤꯁꯦ ꯌꯥꯝꯈꯤꯗꯧꯔꯦ ꯈꯔ ꯂꯩꯔꯒ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯨꯗꯤ ꯑꯃꯨꯛ ꯑꯣꯏꯅꯤꯡꯗ꯭ꯔꯤꯕ ꯃꯁꯛꯁꯤꯒ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯔꯕꯅꯤ ꯚꯥꯞ ꯇꯥꯎꯀꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯝꯃꯤ ꯆꯤꯟꯕꯥꯎ ꯊꯣꯡꯗ ꯃꯇꯝ ꯑꯃꯗ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯕꯨ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯏꯕ ꯃꯤ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯗꯨꯅꯒ ꯉꯥꯎꯁꯤꯟꯅꯕꯗꯨ ꯌꯥꯝꯅ ꯐꯔꯤ ꯍꯥꯟꯅꯒ ꯑꯣꯏꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯜꯂꯩ ꯑꯗꯨ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯋꯥꯡꯂꯦꯝꯕꯗꯨꯁꯨ ꯊꯥꯕꯜꯂꯩꯗꯨ ꯋꯥꯡꯂꯦꯝꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯁꯤ ꯑꯣꯟꯊꯣꯛꯅ ꯐꯩꯗ ꯍꯥꯟꯅꯗꯤ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯏꯌꯥꯁꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯋꯥꯡꯂꯦꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯤꯛ ꯑꯗꯨꯅ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯣꯛꯂꯤꯕꯗꯨꯕꯨ ꯎꯕꯅꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯒꯠꯂꯨꯅꯨ ꯏꯃꯥ ꯍꯣꯔꯦꯟꯗꯒꯤ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯔꯛꯄ ꯌꯥꯏ ꯃꯥꯗꯤ ꯊꯤꯅ ꯆꯩꯕ ꯋꯥꯔꯛꯄ ꯀꯟꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯋꯥꯡꯂꯦꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩ ꯋꯥꯐꯝ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯗꯨꯅ ꯊꯥꯒꯣꯏ ꯑꯗꯨꯅ ꯊꯥꯕꯜꯂꯩ ꯑꯗꯨꯕꯨ ꯌꯦꯡꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯌꯦ ꯌꯥꯔꯒꯗꯤ ꯊꯥꯕꯜꯂꯩ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯔꯁꯤꯕ ꯑꯩꯈꯣꯏꯗ ꯌꯨꯝꯖꯥꯎꯗꯨꯗ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯗ ꯏꯅꯝꯃ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯀꯩꯊꯦꯜ ꯊꯣꯛꯂꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯃꯗꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯩꯈꯣꯏ ꯍꯤꯡꯅ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯨꯁꯨ ꯄꯥꯝꯖꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯍꯌꯦꯡ ꯏꯁꯨ ꯐꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯑꯃ ꯂꯧꯅꯤꯗ ꯋꯥꯔꯤꯗꯨ ꯑꯃꯗꯒꯤ ꯑꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯁꯥꯟꯅꯩ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯕꯣꯛ ꯑꯅꯤꯗꯨꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯒ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯆꯩ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ